अहानबदा मरुओइबा पाउ मणिपुर कन्ननबा MLA सिंह अमत्तो ओइना पुनसिंदुना करिगुम्बा थबक खरदि तौरमनसी हाइना मणिपुर स्टेट असेंबली के स्पीकर थोक्टोम सत्यव्रतना फोंदोक्रे थीबा खंगदना लैरिबा लुवांगथेम मुकेश की लंगला लंजुल पुथोकपा ngamnaba henba security sizinnagadabani haina Republican Party of India RPI Atwale की National Secretary Meswar Thunawjamna फोंदोरक्ले अमदे यावसंग कुमहै मनुंगदा चथबा ट्रैफिक के ड्राइव ता फाइन ओइना लुपा लाख मापन का लिसिंग मर्पुतरा मरी के सेंफम ई चलान कखरे Times of Manipuri की नुमिदांगी मणिपुरी पाउ मिटिंग ताबिरिबा पुनमकपु CHAPLINA MAISNAM ना खुरमजरी हजेक पाउ संदोकना पिजरी मणिपुर कन्ननबा MLA सिंह अमत्तो ओइना पुनसिंदुना करिगुम्बा थबक खरिदि तौरमदसी हाइना मणिपुर स्टेट असेंबली के स्पीकर थोक्चोम सत्यव्रतना फोंदोक्रे वाफम असी सिटीजन क्लब सोइबम लेकाइना सिंदुना क्लब असिगी ग्राउंडा पांगथोकपा 55 सुबा एनुअल स्पोर्ट्स फेस्टिवल इंग्लिश अंगनि कुनमंगा लुशिनबगी थौरमदा महाकना फोंदोकिबने ngaraang numitang pangthokiba थौरम अदुदा चीफ गेस्ट ओइना सरुगाखिबा स्पीकर TH सत्यव्रतना मखातान हाई यावसंग कुमहैगा मरी लेना पांगथोकपा स्पोर्ट्स मीट असिदा इंखलक्लिबा नहासिंगना नाट के ओइबा फिजोल सेटुना नाट के ओइबा थौरम कया पांगथोकपा असि उबदा चाउथोकचबा फावी तुंगदसु असिगुम्बा फजरबा नाट के ओइबा थौरम सिंह असे मांगहनना थंबियु हाइना महाकना फुंदोखि ngarang पांगथोकिबा स्पोर्ट्स मीट लोशनबगी थौरम अदुदा चीफ होस्ट ओइना सरुगाखिबा वांखै AC के MLA थांगजम अरुण कुमार ना हाई सिटीजन क्लब सोइबम लेकाइना चही 55 स्पोर्ट्स अमदि कल्चरल इवेंट कया पांगथोकना लाखपा असे यामना पुकनिंग थौगनिंगाइने सिटीजन क्लब ना सिनबा स्पोर्ट्स मीट खुदिंगमक्ता स्पोर्ट्स खक्त नतना अखोइगी फजरबा कल्चर असे योखतपगी ममी चाउना ताई अदुमकना यावसंग स्पोर्ट्स असिदा पना कया खाइदोक्तुना यामना फजबा मवोंगदा स्पोर्ट्स मीट असे मपुंग फाना पांगथोकपा ngamlibane यावसंग कुमहै मनुंगदा सिटीजन क्लब ना पांगथोकलिबा मोंग असे अखोइनसु मतौ तंबा मथौ ताई हाइना महान मखाता खे थौरम अदुदा MLA खेमचान MLA KH जोयकिसन MLA पाउनम प्रोजेन MLA KH लोकेन MLA KH रघुमणि MLA लौरेंबम रामेश्वर MLA MD अचापुद्दीन MLA तोंगब्रम रोबिंद्रो MLA शेख नूरुल हसन MLA जमहेंगलुम पानमई अमदे सिटीजन क्लब के प्रेसिडेंट नाउरेम महेंद्र मितेना प्रेसिडेंट मेंबर सिंह ओइना सरुग्या खे MLA मैम पुली खोली है मधु तस्मदी लेबाक कनिंबा लेबाक कई खर तौनिंबा वखल चानजब अखोइसिंग हेक थेंगनबदा आई सिमा वारे सिमा ngahang लापियु हाइबदा पुन्ना पुन्ना चमिनसी हाइदना थाजब अमा थमनबई मतुंगिना अखोइ म्यामसे पुन्नरिबने अदुन मधु तारकपदसु असिगोंदा मयाम पुनमना खोइबु सगबिरगा लेबाक असिबु हेन मरा चेतपा इंग तपम मणिपुरमु पुनमु होनबदा अखोइ पुन्ना थौरा यामिनदसी थबक थोरम अमा तौब्रो कांदा अखोइ सिटीजन क्लब सिंग सिगी लेबिरिबा मेंबर सिंग पुदिमक्से दुके मते यूनिटी लै अमना हाइरुबदा लोइना कोऑपरेशन पिनै अमगा सपोर्ट तौनै आइसु मोगी सपोर्ट सिंग दुदा आइगी सुंगमजबा आइगी साइड तेगी तौजर कांदा थबक अमा तौबा कांदा हेक्ता मपुंग फाइ हाइजा तारे सोशल सर्विस बु तौरबसु अदु लेबा के चौबु इशु अमा ला कांदासु हेक अखोइ सिबै पुन्ना सिकुम अमा तौरदी फगनी हाइरब कांदा सिटीजन क्लब की लेबिरिबा लेकाइसे कोनबिरिबा मयामसी अमा तौबे वाकलोंदा लोइना थोला कांदा हेक्ता लोइना सपोर्ट तौरगा लोइना मा हाइबा थबक तुदा कोइ माइ पापंगामी अदुनी मसिनी आइना सिटीजन क्लब कुंबमा आइगे केंद्रदा लेजरमबदा आई लमा सिगी केंद्र सिगी रिप्रेजेंटेटिव अमा होइना अदुके मते नुंगाइजबसी
Thiba khangdan leiriba luwangthem mukesh ki langla langjel puthokpa ngamna ba henba security sizinnagadabani haina Republican Party of India RPI atwale gi National Secretary Meswar thongnau jamna phungdurakli wafum ase tha asigi tarataruk gi thiba khangdana lerakhiba luwangthem mukesh ki matangda ngarang numidang wairam Manipur Police ki Additional Director General of Police ADGP ga unaduna wari sanaraba matung kaisampat leimazam leikai gi mairapaibi singa mifam ama pangthoklaba matung mahakna paumi sing da phungdokibane mahakna makata na hai masagi chahi kun khaktang ngairiba luwangthem mukesh tha asigi tarataruki nungthel pung ahunga minute tarataruk rom taba adwaida angangba machugi alto car amada Nambol Police Station landna gari thauki haiba CCTV footage tagi khangmagam khi loinana car adu nungthel pung ahunga minute nifu rom taba adwaida Bishnupur Police Station land ki haiba asisu khangmagam le mukesh ki mobile phone track tawbada jawsangtek hariba mafam ase thoklakpa thengnakhi tawbatabu mobile tower amana konba mafam ase kilometer 10 gi radius oibana mukesh jawsangtek hariba mafam adu yoshinki natraga yosindri haibadi chapchana khangmamtri hojek fawba thiba khangdan leiriba mukesh ahenba security sizinaduna fangnana ba thigadabani haina mahak makhata ki force thi aina apne haizer mi se uji police departmental na te every law forces haita security forces security personnel lo yosin biro adu angang sigi kunsi sa utang kansi yamna di chai kunna suri bangang ni kai khamja bangang na te hoi lamang na re mahakna adu la chatu bagin mafak maram di khoi mahakna hai dana di khamna roi mangode hamsi phangakanda adu hojik yau haibadi adu film je uji yaurabanina hojik akoina thanui si only atai mana kai do chat we know adu chat na wai na big force akoi main priority kai no hai matamda se ai ba force hadu la ai ba powers na kan angang di kunsi so kan si hai do ne ba hajir mi atai wai na ko na phang ta to ya ma ta ne ba tari yo to we no kari chat we no na thang to ko hai di ko ne wai ni hojik angang si kunsi sa kan si hai do ne Yausang kumhai manung asida traffic police na lokhalakpa checkson thaurangi sarugam oina Imphal gi tongan ba mafam da drive chathabada traffic rule thugaiba singdagi fine oina lupa lakh mapan ga lising marifutara mari gi senfam e chalan khakre hiramasi gi matang da press na phangba paw gi matung inna thas gi tara mari dagi chatharakhiba yausang kumhai manung da miyai ka ba chingjak chasin thakchilaga gari thauba makol ahoba modified exhaust pipes is naramba bike two-wheeler da mi ahum tongshinba helmet uptaba gari gi chechang sudana gari thauba chahi sudana gari thauba license paidaba tinted film naplamba amade registration plate yawramdana gari thauba yauna punna traffic rules violation case Chamanga Yankai Nithoi traffic police na lokakhi traffic rules violation case Chamanga Yankai Nithoi asigi manungda supnatagi lupa lising mapan khaktamak online da chalan thirakre hojik pending da leiriba case masinga sina Chamanga tara humdoi oibaga loinana lupa lakh mapan ga lising marifumanga payment tawratri haidi panbaya badi tha asigi oina traffic police na punna traffic rules violation case lising ani supna kuntra humdoi lokatuna lupa lakh kuntra manga ga lising marifutara mari i chalan kakhi Madugi manungda hojek fawbada traffic rules violation case humfu manga gi penalty oina lupa lising marifutara manga online payment tawrakre lupa la kuntra mariga lising marifutara mapan pending da leiri haina pawasna makatari Mukesh Mangkiba asiga mari leina ngasi RPI atwale Delhi Youth Wingi Thomi Singna Union Home Minister Amit Sahada ngasi memorandum ama pisindna Mukesh tek takaina puthokpiu haina takshin khrei tha asigi tarataruk tagi mangkraba Mukesh athubada thidoktuna mahaki imung manungda sinabiu haiba warol yawba memorandum adu RPI atwale Delhi Youth Wingi Thomina Delhi gi North Block ta leiba Ministry of Home Affairs ke Cabinet Secretary ta leiba Union Home Minister Amit Sagi office ta pisin khibani Union Home Minister da memorandum pishin khiba adu gamari leina Thadorakpa video release amada RPI atwale Delhi Youth Wing ge President Khumantem Boris na hai Manipur hojik President rule thamduna security na khurak hangdan leiribane marak asida chahi kun khaktamak ngairiba michamama faki bahaibase taraina lobi yaroi
Hauzik fawba thiba khangdan leiriba Mukesh athuba matamda thidoklaga imung manungda sinabiu loinana thodok asida chenaba sing khudakta faduna cherak biu haidna Union Home Minister da memorandum ase pishinbane tha asigi nipandagi Manipur ge lambi khuding makta free movement tawba yahangani haina Union Home Minister na lauthokiba adu lamdam asida chetnadre haibadu thodok asina takle Center lengak amadi Manipur ge Governor Ajay Kumar Balana ahenba security force thazinduna mangkhriba Mukesh athubada rescue tawduna imung manungda sinagadabane madu ngamdaba tarabade miyamna lenga animakta leiramba thazaba pumba manglagani haina mahna makhata ki tang ipan de free movement aikogi hana chana thona dana lehelamba aikogi lambi thong bot ching amasung tamgi masi akoi free movement ohengani haibadu masi aikogi ngasi maktholiba thobo sina takle madu aikogi totally collapse oire amasung aikogi RPI athawale Delhi Youth Wing Manipur state ki maikai dagi aikogi mari leinaba concern authority amasung Union Home Minister amasung aikogi state adugi head oibirba governor AK Balada aikogi appeal tawjari madudi athuba matamda aikogi force kudimak season aduna abadi available resource kudimak season aduna aikogi inawasi athuba matamda rescue tawgadabani amasung tek ta kaidana mahapu mahaki mama mapa amadi imung manungi mio sinda sinabi gadabani loina na aikogi mahapu phabada senari ba culprit sing asiju athuba matamda phaduna makogi phongphom thokpa dandi adu phangwan bi Central Sponsor Scheme ama oriba National Mission on Edible Oils, Oil Palm and Meal OPG Makada Manipur lenga ke agriculture loisangna district administration thopalga khutsamnarga promotion of oil palm tree cultivation in the state of Manipur haiba hiramda nomugi oiba awareness amadi training program amanga se pangthokre Deputy Commissioner Thowalgi office complex leiba counting hall da pangthokiba awareness amasung training program adu hodopagi thoramda administrative committee jila parisad Thowalgi chairperson Kuntrak Sobana Athoiba Mithunglen Manipur lenga ke agriculture loisangi Director Peter Salamna Thoramapu aduga Deputy Commissioner Thobal Ahanthem Suvasna Akhanaba Mithunglen oina sarukya ki DFO Thobal KVK Thobal ki head District Agriculture ge staff sing Panchayat ke pradhan member sing amadi tongan ba stakeholders sing ge mihut sing amadi longmi sing na sarukya ki ba thoramaduda District Agriculture Officer Thobal Joy Prakashna Thoramadu pangthokpagi nunggi oiba warol Miyam da thamke loinana Oil Palm Mission Manipur ge consultant MS Khaidem amasung CAU Imphal ge food service Apigani Food Science Department ke Professor Romena Oil Palm Karino masida yawiba food value sing amade Manipur da oil palm thabana Lomi sing da pigadaba kanaba singi matangda resource person oina wangang ke training program aduda sarugya ke basing na hangba wahangi paukumsu resource person sing na khumki Jawaharlal Nehru Manipur Dance Academy Imphal ge Tribal Kabui ge Guru gi post ama launab ge notification thokpada unreserved oina thamlakpa sina Kabui furupta ninghanaba oma ohele hiramasgi matangda asengba achumba ama khanghanaba governor da memorandum ama pishankre haina Jeliangrung United Committee Manipur Valley ge president Maibon Paumina phongdurakli hiramasgi matangda ngarang pangthokpa paugi mifam ama da wahman se phongdokladuna Maibon Paumina makhatana hai thasigi tarada Jawaharlal Nehru Manipur Dance Academy Imphal ge Director na Pradhan Guru ama amate tongan ba lam singge Guru mga lobagi notification ama thoklakpada Tribal Kabui ge oiba Guru ama ge post yawrapada reserve oina Kabui mahuta unreserved oina kawrakiba ase yamna laibak thibane masina Kabui kanglup ke Guru ge post asige khudong chaba phangba yaba singge right adu manghale Thawng asina Kabui furupu miraiba natraga hanthana khalabra haibagi ninghanaba fawale hiramasigi matangda academy asige director na sengdofam thoi masigi matangda asengba achumba ama khanghanabagi damak Jawaharlal Nehru Manipur Dance Academy Imphal gi chairman su oiriba Manipur gi governor da memorandum pishankre haina mahana makhata ki koi yamna maming si chatlaba koi Kabui naga dance hairaga su sumkhanaba international da national level da ayamna sakhangna leraba sigumbagi jati amagi guru lawnaba thokpa notice sida reserve thamgadaba duda unreserved oina director na thokpa akhoi da reserve post aina lawudaba mahutta unreserved harapasidi masi chumdabra na khalli aina masi si na thairaga sum akhoi gi quota si manghanba
aduga kana unreserved haibasidi yam line khre khali atopa ahum dubudi kaide aduba khoigi kawigi guru khanda sididi khoigi traditional dance sididi khoigi kawigi oiba mi duga reserve thambiraga yare na khali aju madu thambiyo kai ko bamsi thambi da batara ke di khoi legal help lo pi Paugi marakthana atenba break ama nominasi. Sky Hospital na Manipur da heart attack line nabagi damak 24/7 emergency service piduna lakle karigumba adom da heart attack ki layong haibadi ikang khangogdana thabak naba sor honba waba oi thangba pamom naba thabak lumba wantharakpa asina jingba singa si thengna birabadi thengtha biraganu athuba matam da Sky Hospital da lakpiduna khwaidagi hen pharaba experience leraba heart specialist katana biduna huina hingba yanabagi khudong sab lobiu Sky Hospital da makal kaya ki chang naina heart ki oiba layang liba services singdi EPS RFA for palpitation device closures of ASD, VSD, amadi PDA, hole in heart, coronary angioplasty and stent implantation, pacemaker, ICD combo implant, balloon dilation of heart valves, open heart surgery gi makal khudimak haibadi coronary artery bypass graft surgery, surgical replacement of heart valves, MVR, AVR, DVR, popadagi heart ki ahob lerakpa angang sing asina chingba sing asi layingli heart OPD timing 9 AM to 4 PM Monday to Saturday, 8 AM to 1 PM Sunday. Hena akopamaro ki damag Sky Hospital gi reception ga Imphal West District ki Dingthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matam ga chunaba mongda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asinasing bane Malaysia gi Malacca da laiba Asia Metropolitan University dagi addiction laina gi matangda masters degree paibida natana ICCE Colombo plan dagi international certified oidaba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausa gi punsida halakpa ngomkrei treatment center asida laidiba staff pumnamak national amasung international gi thakta training fanglaba ngaktani hafta khuding gi medical officer na treatment lawriba khudingmak routine check-up tawduna yamna checksina layeng chathai amaromda treatment center asida laidiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem leiba yaurabadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimag tanabiu Break ki matungda myambo amukahana taram nokchiri makadaba pausing piseri Kurai nanay bam lekai Gram Panchayat ki Ward number 2 da MGNREGA gi makhada saba chai thabileirak Women's Society ki nauna saba sanglen ngasi sangaduna myamda kusina krei sangabagi thoram aduga mari leinana haingang city block ki video elangbam amuthoi khangan ba na Hi, Kurai Nandan Bam Lekai Gram Panchayat Administrative Committee ki Chairperson Amade Ward Member Singh na MGNREGA gi Hanadagi Chatharakpa Thabak Singh Asidagi Anokba Mong Amada Theme Amagi Makhada Pakhalakliba Thabak Asi Singthaningai ne Nupi Singda Sakti Pibagi Wakhalon Makhada Women's Friendly Village Ama Ohenaba Chaitabilera Women's Society ki Sanglen Ama Hozekte Leirabanina Lekai Asigi Nupi Singda Achauba Ngaklo Ama Piragani Sanglen Asina Block Asigi Ate Gram Panchayat Singh da su para ama oiragani haina mahana makhataki Mafam chaba laitadana meeting ama tawjaraga laikai asigi sabkhat thorang nei najagadaba nupi samaski aphaba lambianda puraknaba amasung hujik lairiba phibam sida nupi na kari role lawgadage haiba singchi discuss tawgadabagi yamna sikpa mafam ama phangjadabadu yamna chinjakhraba jaga yam Chakraba Kurai Nandabam Asida Hariba Jaga Asida Pajana Mayam Kanmina Rakanda Sumana Yam Pajaba Bilingama Katok Chabasi Mayam
ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯃꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯕ꯭ꯂꯣꯛꯀꯤ ꯁꯥꯏꯠꯇꯩꯁꯨ ꯇꯨꯡꯗꯁꯨ GPS ꯁꯤꯗ ꯑꯐꯕ ꯁꯤꯒꯨꯝꯕ MG ꯅꯔꯦꯒꯥ ꯁ꯭ꯀꯤꯝꯅ ꯁꯤꯒꯨꯝꯕꯁꯨ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯍꯧꯔꯁꯅꯨ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯌꯥꯝꯅ ꯌꯥꯏꯐꯕ GP ꯑꯃ ꯑꯣꯏꯔꯁꯅꯨ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯔꯥꯏ ꯅꯥꯟꯗꯩꯕꯝ ꯂꯩꯀꯥꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯁꯔꯥꯡꯊꯦꯝ ꯁꯣꯃꯔꯦꯟꯗ꯭ꯔꯣꯅ ꯍꯥꯏ ꯁꯪꯂꯦꯟ ꯑꯁꯤ MGNREGA ꯒꯤ ꯀꯨꯝꯖꯥ ꯏꯪ 2024-25 ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯌꯔꯒꯤ ꯋꯥꯔꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯍꯥꯞꯇꯨꯅ ꯁꯥꯕꯅꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯩꯔꯥꯁꯪꯁꯤꯡ ꯂꯝ ꯅꯠꯇ꯭ꯔꯒ ꯐꯟꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯅ ꯋꯥꯔꯗꯀꯤ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯒ ꯇꯥꯟꯅꯔꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯪꯂꯦꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯕꯅꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯋꯤꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟꯠꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯂꯩꯀꯥꯏ ꯑꯃꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯊꯤꯡꯕ ꯅꯤꯁꯥ ꯊꯤꯡꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯂꯩꯍꯟꯗꯕ ꯂꯩꯀꯥꯏ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯪꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯑꯣꯡ ꯇꯥꯅ ꯁꯥꯗꯕ ꯐꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯂꯝ ꯂꯩꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯟꯆꯥꯌꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯣꯅꯔꯦꯕꯜ ꯋꯥꯔꯗ ꯃꯦꯝꯕꯔꯁꯤꯡꯒ ꯈꯟꯅꯔꯒ ꯃꯊꯪ ꯁꯥꯕ ꯍꯧꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯋꯥꯔꯗ ꯅꯝꯕꯔ 2ꯒꯤ ꯖꯒꯥꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯁꯥꯕꯅꯤ ꯑꯗꯨꯅ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯨꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟꯠꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯗ ꯁꯛꯇꯤ ꯄꯤꯕꯒꯤ ꯄꯥꯟꯗꯝꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤꯅ ꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯕꯗꯤ ꯂꯩꯀꯥꯏꯗꯨꯗ ꯅꯤꯁꯥ ꯆꯥꯕ ꯉꯥꯎꯁꯟꯅꯕ ꯑꯃ ꯑꯁꯤꯅꯆꯤꯡꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯃꯌꯥꯝꯗꯣ ꯃꯗꯨ ꯈꯔꯒꯤ ꯃꯈꯩꯗꯤ ꯃꯤꯅꯤꯃꯥꯏꯁ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯛꯇꯤ ꯍꯥꯞꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯇꯧꯖꯕꯅꯤ ꯆꯥꯏꯊꯕꯤ ꯂꯩꯔꯛ ꯋꯤꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯅꯧꯅ ꯁꯥꯕ ꯁꯪꯂꯦꯟ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯕ꯭ꯂꯣꯛ ꯗꯦꯚꯂꯞꯃꯦꯟꯠ ꯑꯣꯐꯤꯁꯔ ꯍꯩꯉꯥꯡ ꯁꯤꯗꯤ ꯕ꯭ꯂꯣꯛ ꯏꯝꯐꯥꯜ ꯏꯁ ꯑꯦꯂꯥꯡꯕꯝ ꯑꯃꯨꯊꯣꯏ ꯈꯥꯉꯥꯟꯕ ꯈꯨꯔꯥꯏ ꯅꯥꯟꯗꯩꯕꯝ ꯂꯩꯀꯥꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯁꯔꯥꯡꯊꯦꯝ ꯁꯣꯃꯔꯦꯟꯗ꯭ꯔꯣ ꯈꯨꯔꯥꯏ ꯆꯤꯉꯥꯝꯕꯝ ꯂꯩꯀꯥꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯆꯦꯌꯔꯄꯔꯁꯟ ꯂꯥꯏꯔꯤꯛꯌꯦꯡꯐꯝ ꯀꯥꯅꯟꯕꯂꯥ ꯑꯃꯗꯤ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯆꯦꯌꯔꯄꯔꯁꯟ ꯃꯣꯏꯔꯥꯡꯊꯦꯝ ꯁꯃꯨꯡꯉꯧꯅꯆꯤꯡꯕꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯊꯧꯕꯥꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯅ ꯁꯤꯟꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯐꯣꯔꯦꯁꯠꯀ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯊꯧꯕꯥꯜꯗ ꯍꯥꯐ ꯃꯥꯔꯥꯊꯣꯟ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯐꯣꯔꯦꯁꯠ ꯑꯦꯟड ꯐꯨꯗ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯐ ꯃꯥꯔꯥꯊꯣꯟ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ DC ꯊꯧꯕꯥꯜ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯅ ꯊꯧꯕꯥꯜ DC ꯑꯣꯐꯤꯁꯀꯤ ꯒꯦꯠ ꯃꯃꯥꯡꯗꯒꯤ ꯂꯝꯊꯥꯈꯤ ꯑꯗꯨꯒ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯂꯩꯕ ꯀꯛꯆꯤꯡ ꯔꯦꯟꯖ ꯐꯣꯔꯦꯁꯠꯀꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯂꯝꯊꯨꯡꯐꯝ ꯑꯣꯏꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ DC ꯊꯧꯕꯥꯜ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ उमंगनी चाही खरा असिदा लामै थाबा यावना उमंग पाक्तकनना कोकथोरकपा असिना अखोइदा यामना चावना अकाइबा कया पिरकले मरमदुना उमंग कन्ना बहोटनबदा अखोइ अमना अमा मतेंग पांगशिनगिनसे उमंग लेत्रबा मतमदा पिरकदबा अमांगबसिंग अदु अखोइ पुन्ना खंगमिनसे अयिंग असागी खल काइथरकलिबा असिसु अखोइना उमंग कोकथोकलुबगी महैनि हाइना महाकना मखाताना फोंदोखि ngasiगी half marathon lamthaba duda DFO Thobal L Jesli Thobal SP Sivanand Survey Rents Office Thobal Dinesh Chandra Salam Rents Officer Kakching Huidrom Sundar Amadi Thobal Forest Division ge manungda laiba bid officer Amadi staff sing su sarukyaki मणिपुर से कोई मैम खंगनरे अखोगी अयाम सरुक से अखोगी फॉरेस्ट की लेनी अदुना फॉरेस्ट कनबसी यामना मरु ओइबा यामना नुंगनांग निंगाई ओइबा अखोगी चही खरजी ममांग चही खरदगे अखोगी फॉरेस्ट सुम कोथोरक लांगमई थाबना मरम ओइरगा अखोगी एनवायरनमेंट दसु याम चावना अकाइबा मा होजिक से पिरकली अदै मयामना अखोइना खंजन बिगदबसी फॉरेस्ट सिना अखोई मयामगी चिंजाक मयाम अमसु पिरी अदुना फॉरेस्ट कन्नब होनबदा अखोई मयाम पुनमक अमगा सहयोग पिनमिनसी फॉरेस्ट न लेत्रगदी अखोई सोसाइटी सिद मांगकदरिबा मणिपुरगी अखोइना हुजिक उबा फंगले मणिपुरदा हाना लैरमदब टेम्परेचर की सांगसे हुजिक अदुकी मतिक वांखलैसे अखोइना फॉरेस्ट को फोरक सिनसु याम चाव मरु अमनी अदुना फॉरेस्ट कन्नब होनबदा मयाम अमगा मतेंग पांगनसी ngarang nungthel chorakna pung 12 makhairom tarakpa dwaida moirang AC manung chana leiba tronglaubi maningda lamai chakre lamai aduna tronglaubi maningda maitei singna leiramba aduga haujikna irangna maram oiraga maitei amata leitraba gurukhana hairiba khul adu yaushilakpadagi Central Security Force moirang police amasong fire service ke team amana mai adu kanna bohonaki haidi
lamai chakpagi pau adu hek phangbaga mafam aduda paumi sing changsinaba honaki adubu security force na paumi sing mafam aduda changbada safe oide haiduna changankhide lamai chakpa aduga mari leina mai kanba changba khunja sing na phongdorakpagi matung inna lamai adu kuki sing na khundaba mongat khulgi kha thangba maikaidagi chakpa horakpane mai adu chingdagi chentharakpa iram amagi mapanda hoba napi akangba sing wairaga chakpa horakpane lamai aduna guru khana khulgi mi leina tropa yum khara waiba horamle adubu khunja sing amadi security force na Thengnabadagi ka henna amang atadi thogodre haidi maina waiba horamlaba yum sing adugi mapu sing na mutum brozen laishram surjit konjengbam basanta konjengbam prem kumar ni haidi mapamaduda leiramba security force na phongdokpagi matung inadi labuk mayai da leiba electric pole ama turakpadagi thorakpa spark na oiramba yai haidi National Integration Tour da Saruk Yaruba Manipur dagi nupa macha tara taret amadi nupi macha tara mathoi punna naha kun nipan taram na opagi thoram ama Assam Rifles na sinduna ngarang palyal da pangthokre Operation Sadvavana ge makhada chathakiba tour aduda Manipur dagi naha sing aduna Kohima Delhi Dehradun amadi Dimapur na chingba mafam sing da chatkibane khongchat aduda Manipur dagi chatkiba naha sing aduna India ge President Draupadi Murmu ga Rashtrapati Bhavan da unaki loinana team aduna Nagaland की गवर्नर अमदे उत्तराखंड के गवर्नर गा उनके लोइनना दिल्ली अमदे दिमापुर दा इंडियन आर्मी के मकोक थोंबा ऑफिशियल कयागसो उनके हैदी मणिपुर के नेशनल इंटीग्रेशन टूर अदुदा सरुक याकिबा नहा सिंह अदु आईजीआर साउथ मेजर जनरल रफरूप सिंह ना तराम ना उक्तुना पुकनिंग थोगखी Kaching District ki Sugnu AC ki manungda leiba wangu Sandangkhong Social Welfare Youth Club Sandangkhong na sinduna chatharakpa kun mathoi suba annual sports meet English ngani kun mangagi ngasi aroi banumit kamari lengna nupagi half marathon ama pangthokre lamjeloi kuntra manga romna sarugya duna club asigi sports complex tege lamtha khiba half marathon adu kilometer 12 thoi rom sangna iram mapan chatpa Sugnu thongkhong taba lambida lamjeloi sing adu chelaklaba matung sports complex asida lamthungpham oikhi half marathon adu ningthozam Kesvanandana winner Yumnam Brazamanina runner up amadi Asem Ibosanana second runner up takhi half marathon adugi makok mathang taraba singda sel oina mathang sitna lupa lising manga lising ahum amadi lupa lising ani piduna pokning thawaki amaromda ngasigi morning station da school mahirui singi oiba quiz competition amaso pangtokhi Aroy badamaru oiba pau amukhana pizari Manipur kananaba MLA sing amato oina punsinduna karigumba thabak kharadi tawramlasi haina Manipur State Assembly ge Speaker Tokchom Satyabratana phongdokre Thiba khangdana leidiba luwangtem mukesh ke langla langjal puthokpa ngamna ba henba security siznagadabani haina Republican Party of India RBI Atwali National Secretary Maisur Thonauzamna indirectly Amadi yaksang kumhai manungda chathaba traffic ke drive ta fine oina lupa lakh mapan ga lising mai patara mari ke senpam I chalan kakre Matangasta ngasigi onadi Times of Manipur gi Manipuri Paulushin jere meeting tabiri bapumna makpu CHAPLINA MAISNAM na mukana krunjari